पाउसेदी यंपम उइपमर उइप पाउ खराब दे तौजरी ममांगी एजुकेशन मिनिस्टर न थबक सुबा हवलमलबा लांजिंग हाई स्कूल इंजीनियरिंग विंग ना अतोप मियोय अमद थबक पिनरबा होनरमले मणिपुर सरकार की एजुकेशन डिपार्टमेंट की सरकम होइना लाइरिबे स्कूल एजुकेशन डिपार्टमेंट की इंजीनियरिंग विंग असे मियोय क्या क्या सोब अरवनबा संतान फम ओइरि हानि मियम ना गांगदरिङै जेरक्ता हाउजिकसु ममांगी बीजेपी ने लुसिंगबा चुंगसिनबा सरकार की मतमदा एजुकेशन मिनिस्टर वरंबा सोरोखाइबम राजेना JDO amadi school education department ke engineering wing ke aya vakal loina na thabak suba hawalam laba pasoi kendra ki manung chan laiba langjing a school engineering wing ke engineer singna nauna lakwa education minister MLA ga laktu narga top inau no pam yu amada thabak pinana ba honaram le pause asina phangba khana ba pau amagi batungina DM college campus da laiba school education engineering wing asi mioi kya ge School semka sagat pagi thika munafam amadi arunba asoba sandal pam amoire hadula lakwa do housing engineering wing asigi chief engineer jauna executive engineer sing assistant engineer sing na matam gi laglebe education minister yauna adai minister amadi MLA sing na chanpina lapani haduna hana mioi kharana thabak suba horam laba school kya gi phibam sing gieng dana housing no minister amadi MLA warak laba sing ka tanaraga arunba Sandal lambi amba oina inau na minister MLA ki mioi kya da thabak pithok na ba hona ramle tawongasne school education department ki engineering wing asi tasengna thabak suramba mioi kya gi wakat phama bade court ki case mai unafam department ohelle oiri ba fibam sing asi ki matang da pause asina phangba pau ki matung hinna laibak asna national education policy 2019 satna ki ba loina manipur da su policy asi gi roina na state asi da lairiba सरकार की स्कूल सिंह फिबम फगदुना अफब महिरोय क्या पुथोकनब सीएम बिरेन लुसिंगबा बीजेपी की सुंगचिनब सरकार असिन होनदुना लागले सरकार की स्कूल सिंह मफुंग फाना फगदनब एजुकेशन मिनिस्टर की मियक मखा स्कूल एजुकेशन डिपार्टमेंट के इंजीनियरिंग विंग ना इंप्लीमेंटिंग एजेंसी वर्ग सिंह सगत कदौरिबा स्कूल सिंह अदुब कोलिबा केंद्र की MLA मिनिस्टर अदुना कमिटी की चेयरमैन ओइदुना थबक सुगदबनी अदुबो ममांग की एजुकेशन मिनिस्टर ना हंदक सरकार असिदा मिनिस्टर ओइरक्तबा मदि कमिटी की Chairman oiba MLA kayan handaki tamasda mai palak tabagi kudong sabal lauraga engineering wing asigi chief engineer executive engineer kyana mamangi sarkar ki matamda thabak suba horam laba school ke abo anova mioi kya da jon thokna ba work order pibi daba amati piram laba su kaktat piraga atopa mioi kya da piram bagi court case mayok na basu yaure Langjing high school ki matang da pawo sina makata na high school asi lupa lakh humfuga Maval lising kulhum doirom changna school phagat simisan lising ani kun mathoi gi makhada school education engineering wing division 1 gi makhada sengwa chagat na bakhangan badagi hana lairamba fivam school building sidok pa yauna dongna sagada school gi mafam sing changa sagat pa hauke loinen education minister sorok haibam rajen wing asik chief engineer da hauke ba englishing ani kun mathoi gi mars baga amadi sahi edu gi december taraga marida Tongan bace role ani thado na thabak suba hauraba miyosing asida dakar weba work order yauna atai thabak sing pai khana ba khan ke department asig engineering wing ke chief engineer sarat gi office education minister ge cherol adu na thai duna thamlaga lakhibani haire matuda ki handak minister Birendra Lusingba BJP ki sungsin ba anirak suba sarkar lakpa asida di hanage education minister S Rajena minister Wairak madi hana kendra asigi MLA na Mikhal mai palak tabagi kudong saba lauraga engineering wing asigi engineer sarat amadi wing asigi division 1 ge jauna staff sina pasoi kendra ki manung chandalaiba pasoi high school asigi hana dagi thabak suba hawalam laba miyoi sing asta work order pi tuna makhata na thabak suanduna athuba matamda loisena ba hona bagi mahutta nauna thabak pairak education minister amadi kendra asigi anova MLA ga tanaraga aronba asoba central pham amu oina minister MLA ga nangnaba miyo da pinarba school education department ki engineering wing na honabani ana pau asina makhatare oiriba fibam sing asigi matang da hanagi education minister na ayaba viduna thabak suram laba miyo sing asina MLA Rajen pasoi kendra ki nangna MLA oraklaba safam keva yauna anova sarkar asida namit khani education minister oramba jumnam khemchan amasung hauze education minister oiriba thaunaujam basanta retired IPS taso hakting na wakat pasulai khe Adab engineering wing asina mathauda section daba nasung daba matam chana office ka daba masung concerned minister bo thawai daba kya loina na thabakasi atoba mioi da jona daba hona mari hare nagala marom dana employees na posting hek thaba nongan bada dio yalak bagi chanabi asi nohaite NGO free
Lainga ki employees na arapa mafam da posting hek thapa ki nongan bada dio hek ti ihalutuna state to ki thabaga se kanaba phangjagadaba miyam kadama khalak nongai te haina Social Welfare Department ki secretary oiripa ningthaujam Jeffrey na phangdokre wafam asi apunba Manipur gi ICDS Supervisors Association AMISA na sinduna pangthokiba ICDS Annual Meet 2022 ki thoramda phangdokibane thoramadu da Social Welfare ki Minister Haikam Dengko Social Welfare ki Director ngagum utam yauna department asigi makok thongba official kyana athoiba mithung ana sarugaki Tharong mari laidana ningthaujam Jeffrey Hai loisang asida leiramba asopo wathok sing ambana haukiba sahi ama ani da warosin pora pangam kre Warauri fi su sing su tamna tamna loisin na bhawanare ICDS Integrated Child Development Services Program gi makha da mathau tawriwa staff phone bangna magi mathau dang da ahin ba mieng thamdana mapang phana mai pak palenga ke project ama oina na bhawana minase Housing Labor Minister asigi me makha da department asigi awat balera masing ko khana na bahonare employees sing promotion ka bagi matang da su ngai taba thok tana bahona gane posting thabaga dio hekta tharakpa si su ngai te nungsi di haiduna sing da posting thaba na te lamda masigi miam da legang da piri bajai fa thawrang sing asim phang phana gi honbang amna bani haike tharumada da sarug yakiba Social Welfare Minister Dengkon Hai department asigi makha da angang ama pokpa da gi hauraga alwer basing ki phangpham dok ba hak sing mafung phana phangana da hona minase lenga ki atai loisang sing ge yang rubuda mara chet pa mangjin thaba loisang am oina ba department asida mathau tawri bising da thawai hak sang yauna amade mating pangna ba ki thawdang lominase anu lenga ka sigi Social Welfare Minister am oina loisang asida thengna ri ba khotong cha da basing mengkat na ba maki meke de gi su angam ba thak to hona gani hanam hana khata na thaja ba fike amarom da tharomada da sarug yakiba Social Welfare Department ngangum utam na hai Ministry ki program asigi sendang kai tharapada China bakhra leibadagi ICDS ke employees ki thagi dalapta khara theng thaba lei khrabasu finance department amade Social Welfare Department na tana dura talap chak nai na ba tharang le Ministry ki sendang ngai tuna state lenga ki mege dagi employees ki thagi phongmam tokwa talba na fithokwa amade sendang lak laba tung tele ngak ta amok pisen bagi tharang phawa lokana ba sem sare haida mang na thaja ba phiki mafan dagi pusilak pasina Manipur da chana popo ki sinpam mutat phikre Hawai angopo jola ga imung pujar basing chakum mai mutle mapanda gi puslak pa chana akang bana bani foda chana fokla ga jon bagi sinpham khongkul mathat kre chana jaun adai hawai makhal kya kangna ngawra ga jon bagi sinpham pairibi kaya kham thengna awa mayuk nare sinpham hokna khiba su yaw nare hare ai khoi gi pawmina family welfare lambi da hawai kangna ngawra ga jon bagi sinpham pairibi khara ga una dana bari chana bada hai hauji gori ba phibam asina di sinpham asina imung manung pu bangam gani abigi thaja bare raktre Mafanda ki pusilakba ngauthok laba hawai chana na lamda masida hana ngaura ka puthok lamba chana ki mosin gre lamda masida chana akang ba poklaga jonar ba kaya ngasi di pokna khidre aina nga sahi kya leisang sin hawai jon ba ki sinpham paiduna laklabi thamoi bandagi maisnam sorojini na phangtorakle magna hai jamdangal ki matam dagi hauduna imphal gi khwairambal kaithil chana hawai mangal nung hawai lebak hawai hainga na jingba jon ba ki sinpham asi paiduna lakwane Matamambagi chana yonpham haina khangnaba Maharani thong amasong thong nambon bi manakta leramba mafam aduda chana jolingai dagi sinpham asi paiduna laklabane lengang ni ma kaithel sengwa chagalakwa amasong lekang thong chabagi thabak paikhat bawrakpadagi porpham adu hongdoklaga haujik phamlipa mafam asida lakpane matamabada chana asi kaithel dagi maru lauraga chana jonbi amana nongmada chana bora mari dagi namanga phawwa poklaga jonarame ayung thel na kaithel da chana jonba chalaga halaklaga halaklaba matung da midang da hingsupa amatum dana chana amok ngobagi tabak tawrake ngauthok laba chana akang ba hawai mangal akang ba nung hawai na chingba si Manipur gi khongang dag lakpa miyoi sing amaso chingdigi lakpa miyam na pulap wholesale rate jonarame Manipur da COVID-19 laichat laktringi ki mamang phawbada chana akang ba silam da masida maru lairaga poklaba matung da jonarame High Court of Manipur na lokalakpa election petition kuntraga daruk sure Anova election petition nifan ayang Canada Padis Taure. Hadda February kunganifan amasung Mars mangada tangka gani thong na pang thokiwa. Tara gani thoi chu Manipur Legislative Assembly gi Mikhal gi result Mars tara. Lesingani kunithoi da lakthok khroba matung da Manipur gi apun ba assembly segment hom phugi. Music oire khibadagi anova lenga kasigi minister phawu oibi yawraba apun ba MLA kungan mapan gi mathakta. Tongan ba election petition kuntraga taru High Court of Manipur da phal tongnar khibagi manung da tha asigi taru phawu da. Koda sila apun by election petition sing asigi manung dai kunifan khananaba
List taukhibagi manungda kun ga taruk lakutuna khanaraga election petition sing ase ke respondent sing da noticing issue tawkraba matung election petition ani gina lakutuna khananaba anupa matam lepkhibagi mathakta tha asigi mapan ningthaukhaba numitan lehawriba election petition ni fan khananaba gidamak list tawgre tha asigi mapan da khananaba gidamak high court of manipur gi tongan ba balancing the list tawraba election petition singna justice Lanu Sungkum Jamir gi bench da election petition number 29 of 2022 Thangjam Mohendro versus Thoksom Lokesur amasung atopa miyoi ane election petition number 30 of 2022 Arung Sembre Hofingson versus Laisiu Kaising amasung atopa miyoi ahom election petition number 35 of 2022 Ketimum Kennedy versus Mayanglambum Ramesur amasung atopa miyoi mari Justice MB Muralidharan gi pass the list of election petitions in election petition number 33 of 2022 Ngamthang Hauke versus Haukolet Kibian Amsung Atopa Miyoi Mari. Election petition number 34 of 2022 Ken Raikan versus Kim Niyo Hauke Hangsing Amsung Atopa Miyoi Tarok. Election petition number 36 of 2022 case Miyaung versus Ramoiva Amsung Namit Asida Justice Antem Bimbol gi pass the Kananabagidamata list Taurabasingna election petition number 31 of 2022 Haisnam Subas versus Laisangtem Susindro Mitayamasong Atopa Miyon Manga Amsung election petition number 32 of 2022 Laiton Jam Jananda versus Laisangtem Susindro Mitay Amasung Atopa Miyon Mangane Hajuk Pabada High Court of Manipur da file Taunar Kiva Tongan ba election petition Singimanungdagi Tha Asigi Mapan Pawada Court Asina Lokatuna Kananaba list Tauraba Apun ba election petition Kuntraga Taruki Manungda Election petition ani Mayuk Narapa Minister MLA Singna 5 Thongju Assembly Constituency dagi karakhiba thongam biswaje 3 Khurai Assembly Constituency dagi Laisangtem Susindro 17 Lamsang AC gi Sorokhavam Rajen 7 Andro AC gi Thongnawjam Siam Kumar 37 Kakjing AC gi Mayaklam Ramesor 15 Wangkai AC gi Thangjam Arun Kumar amade 41 Chandel AC gi SS Olisne Maka tarakwa atopa pauda ulfa aina government ki spike oina thabak toramba lupa sigi kedar ani sibagi dande pikre Police amasung Indian Force ki spike oina thabak toramba ulfa agi kedar ani sibagi dande pikre ana lupa sigi publicity winga ngasi thokiba statement aman haire state asina makhatana hairibadi ulfa aina statement asina makhatana hairibadi ulfa aina sibagi dande pikraba lupa sigi kedar Sanjib Sharma amasung Dhanajit Das ani asina lupa sigi hoiwa Information sing police amasung Indian Force sing the people get about the way. Danjit dasasi auki efrin kun marida la halawlub asigi campus dagi channel ko thawrang thawke. Adabulub gather singna faraga wang pongsa thabada. Logi information sing marwina lup asigi lairiba. Well wizard sing information sing police amasung Indian Force the pithop ki mathakda. Lup asigi gather kya surrender tawna na bahonai abasi mahak masana yazare. Adabulub asigi kender sajib Sarmasu police na selfie to na makoy gi spy wena sinay loina na advanced communication device na singbasu sarmada pi to na lupki weva aron atop singa du khangdo na bahonai mamang thada lalhuluf asigi maikede gi Assam police amasu senior Indian Army official sing na selfie to na spy wena sinay haibasi mahang masana yaja kharbane olfa ina thadura kiba video amada sarmada mahaki mayamba Afurba Kumar Sharma Indian Army ki pera commando da laibane awkiba thakra gi mamang da Manipur sa thakiba embos amada mahaki mayamba asi laiki da bane Madugi matungda Assam ki top police officer aduga joint commissioner of police Guwahati ki thawpuriba Parda Sarati Mahentana mayam bagilaman khumna na bol faida joint tawraga lalhawlop asiki lairiba camp singa basuma koi ki arun uthop sing pau pirak na ba khalan ke loina na kariguma mission adu mai pak patara pati lupa crore ama pigane hana suba bargain tawge alama bol fa ai ki wafum adu da police officer jamna kan react tawradra mangna spy oina thabani hariba Sarma si kanano haiba masa khangde Mang masadi Guwahati City Police Officer when the Labani, Tautogasi Assam Police ka Marilena Bra, Natrana Lena Dabra Ibado, Makang de Hake. Assam Police ki DGP Basker Jewitim Hantan Ulfa Aina Sirakiba Maraladu Yamna Kanajaning Daba Fongdoke. Nagalamarum the Assam Gimiam na CAA implement Tawbaka when the Su Yabagamloy Akhil Gogoi. Union Home Minister Amit Chana West Bengal Concert Kamari in the COVID pandemic if even Pagalakwaga Ibag Asida. Citizenship Amendment Act CAA implement tawani ana fongdoki bo wafam adu Sibisana Grosing ba amasu wariba Raju Dalgi President Akhil Gogoi yamna kanna react tawradun Assam ki miyamna CAA yaba ngamloi haire Mahana makatan haiki bada Assam ki miyamna central government ki
Citizenship Amendment Act ki mayukta laigani. Assam ki mipum khudimagta NT people law oiriba Citizenship Amendment Act ki mayukta lai habase BJP na khangfam toge. Rashtriya Dal ki President asina hokiba lising ani taragam pandagi hauna Assam ki miyam ka loinana wathogiriba Citizenship Amendment Act ki mayukta khongjeng kaya sangsin duna lakhibani. Loinana ek asigi mayukta sangsin ki ba khongjeng da Assam Police na nongwai kapa ki thawdukta miyoi manga laikhidrabani. Mag masamaksu ek asigi mayukta khongjeng sangsin bagi damakta Anti-Terror Law Unlawful Activity Prevention Act ki makhada faraga jail da sahi amaga makhai thamkibani. Panbaya badi Unit Home Minister Amit Shah no Bengal ki Siliguri da Leiba Railway Institute ground da pangthokiba miyam ki oiba mifam amada miyoi khara West Bengal da Citizenship Amendment Act implement tawroi haina pongdokliba do aranbani leiba kasida COVID-19 mafung phana lakselaba matungda Citizenship Amendment Act asi implement tawgani hana phangtokibani. Lupa crore lisingani samanga pirabadi Karnataka ki Chief Minister ki post pigani hana offer tawrakiba lai Patel. Karnataka ki BJP ki MLA Basna Gauda Patel Jagna na Delhi na karikamba mahana lupa crore lisingani samanga pirabadi Chief Minister ki pham pigani offer tawrakiba lai hana phangdokiba nongan baga Karnataka ki Congress Party na hiramasi ki matang da inquiry sa tandar ba inquiry tawkre. Ato state ato ki Chief Minister Basbaras Bomai nadi hiramasi ki matang da comment amata piyu haiba yakide. BJP ki MLA Patil ki wafum masi Karnataka ki cabinet da hongtuk hongsin tawragani hana yamna kanna ngangnariba. Asigi marakta phangtok kibani BJP ki MLA asna makhatan hai kibada politics da huran ba kya lai. Makoi sing aduna nakoibo Sonia Gandhi na dragana. JP na da unhan gani ticket pigani hana offer tawrakpa kya thengna gani. Magi wanasu Delhi dagi miyoi kharan laklaga lupa crore ising ani samanga piba ngamlapade. Chief Minister ki post arrange tawge haina hairam balai. Mahoida lupa crore lising ani samanga asi kya yambano amasung masi kadai da thamgoda ki haiba makhoi khangbra. Senpham sing asi kada na dragna godown da thamgadra haina former Union Minister amasu wariba BJP ki MLA asna phangtoke. Miyoi sing aduna mangonda BJP ki National President JP Nadda amasung Union Home Minister Amit Shah ki residence da pugani hansu khanalamke. BJP ki MLA asna phangdoki bo wafum asik matangda state da Chief Minister Baumaina wafum amata phangdoku abya kide. Aduma po Congress ki Chief DK Shivakumar nadi isu wasi national level da khanana ba masong masi matangda thijin na badabi tawkre. Makatarakwa atopa pawda sexual assault ka mari lainana income tax officer ahum buk tawkre. Goa ki Panaji da Leiva office da address the income tax inspector ahum nofi subordinated staff amada sexual assault sa thabaka loinana kihan baki maral buk tawri ana thang chinamita police na phangtorakle. Police Inspector Nikhil Palyekar na agency da phangtor kibada Delhi da income tax inspector Manindra Adre Rajasthan da ki Aditya Bharma amasong Bengaluru da ki Deepak Kumar sagol sinamita case asika mari lainana buk tawke. Equis में अहुमक IPC की सेक्शन 354 क्लॉज A 354 क्लॉज D 509 अमसोंग 506 क्लॉज 2 की मखादा बुक तौखे केस अदो अखोइना मखादान इन्वेस्टिगेशन चथरी हौजिक फावगी ओइनादी एक्विसिंग फाद्री हाना पालेकारना फंगदोके victim nufi aduna mahaki complaint da एक्विसिंग अदुना मंगोंदा कुमजा लिसिंग अनि कोनि थोइकी फेब्रुवारी दगे sexual assault चथदुना लागली हाना माराल सेके Police ki matungina equis mi hum atuki manungda arina victim aduda sexual assault sathaba kaloinana magi mobile jawri bo WhatsApp message singa masung atai kya mutana na batak sinduna ki hange ahum sube equis aduna mahakpo sexual assault sathake Panaji police nen income tax office dagi CCTV footage demand tauke owanga magi pakhum pira du police na haike madudi auju phawada makoina nupi amakhak dagi complaint phangle tawgi masang atai nupi staff singchu manaba phibam simai una kibra haibasi khangna da investigation satharagani Custody da si hibaga mari lenana CBCID na police person ani phakre. Police custody da mi si hibaga thawdok ani ki manungda amaga mari lenana Tamil Nadu police na police person ani phakre. Thawdok adu ki matang da miyam na kanna criticize tawrak padagi Tamil Nadu police na khongthang adu lokot ki bane. April taraga nipan ge ahing da Chennai da Vignesh ka dalit ama faraba matung mathang ge ayuk da si hibaga mari lenana. Ilai numit ki ahing atheng bada police person sing adu phake. Like it rubber Vignesh ki mari mata sing na haribati mahak police na torture tawbadagi sigi bani habasni. Postmortem report na mahak yaksang da yer thangba khonggi saru matek pa yawna asok pa mafum taragom doilai habasot ke. Vignesh amasung mahak ki marup Suresh animak habitual offender sing ni makoy be efrin taragani panda Chennai gi secretariat police na phake mathangi yukto police na mahak sarai horak patagi kilfa government hospital da pukhe masong. Mafam madugi doctor sina mahak siri airaki aina phangdoke. Mana sirapa matung da Vignesh ki imung na
Prodesa thagi amasung State Police na Secretariat Colony Police Station Sub Inspector Pugazam Perumal Constable Ponras amasung Hongkar Defak Suspend tauge. Ahing atheng bada Tamil Nadu CID na Vignes Sibaga Mari Lainana Ponras amasung Aiva Mana Fage. CID na Peruma Sub Inspector Ganvati Armed Reserve Police Constable Karthi Monaf Head Constable Kumar Constable Anandi Jauna Police Person Mapan Uhang Pahung Sathage. Atoba Tautok Amada Masagi Sahini Fuga Doirom Suraba Tangam ni Kobam Amalona Jata Bamunda Yuzulam Badag Maran Sidan April Kuntarukta Tirubanam Malay Police Nafake Matanginomita Tangamani Mahaporiman Tauriba Subjelda Lake Taraki Masung Mafam Adu Sike Tangamani Mari Mata Singna Makoi complained the police na selfie to Namakoida Itil Pin and the Pukona Kiva Makoda Yaki de Hake Makatarakwa Atopa Manipurki Pauda Matau Daudana Tawi have a report Tagarfa and Karwadi Workers in Action Laurakani NG Utam Station the later Matau Nintina Togdaba Adukanintina Tabak Tauri have a report Tagatpa and Karwadi Workers in Matakta Supervisor Singna Yang Chandana Chapsaba report Pirakadabane Makatana Togumba using Aduki Matakta Chapsaba Excel Lokani and Social Welfare Department Director Nagum Utam Nangasisting Berung Talaiva Tribal Research Institute ICDS Supervisor Association Sinba Integrated Child Development Service Program ICDS Annual Med 2022 with Haram da Fangdokre. Arabi the contents Sigma Pau Karasi Pau Tam Zariba, Manipur local news YouTube channel Asedaki Yang Pinipa Panamapatagazari. Channel is a Tom the Kandarabadi, subscribe to be the person, subscribe to be Moloidana. Like in the share to Sukavi and Pamapo, Amakana Tagazari.